Imphal West DC ki Akoibada Leiriba Meeyambu victim Oinaba Cbi na Sheen-Ganu haina Naremthong Laishram Leirak Khulem Leikai amadi Samusang Leikai gi miyamna phongdorakli wafam ase hauzik manipur da oiriba fibam asiga mari lenena Naremthong da thokiba thodok amagi matangda Leikai asida Cbi laktuna tawriba thawong gi matangda yaningdaba phongdoktuna DC office manakta famkiba wakat mifam amada phongdorakibani wakat mifam aduda enough of Cbi inquiry, don't victimize us, done by public mob, we will not accept Cbi summon haibana chingba thaba play card kaya su paiki wakat mi fam aduda saruk yarambi sorai sambem sanana hai lamdam asida oiriba fibam asigi hairu rabadi security yaudana mafam asida lakpa haibasi karamba maongda laklibano mioi ani hatpi kre haina wari liribam hak Naremthong miyamna kanbi khibani asiguma makoibu kanbiri ba lekai amada Cbi na chatarakliba thawong ase tasengna laibak thibani makoigi thawong asina lekai asigi miyamna Cbi da cooperation piroi amadi Cbi na saman tharaklabasu lekai asigi miyam chattaba haina waref nare haiki Akoibada Leiriba Meeyambu paragadi thata reba pung haraba matam asida Cbi na tigalini haidana particular case amakha haibadi Meeyambu ahumda chuchafuda achauba thoaningdaba thawdok misinina yawba amadi yum kaya tumna chakraba adugumba thawdok amagi makha tarakoda pendaba miyam amkhakna tawkiba mo amakhakta lekai ase victim oinaba Cbi na yam kana singsingbidi tangmaribda thokiba thawdok aduda hinghobini haiba nupi amakhakna the wire haiba channel aduda karan thapana lawba interview amakhak bado aduda adugumba mo aduda hinghobani haiba nupi amakhakna mase kallaga pafam sidagi miyamna kallaga ma hingapani hai ado aina ko haijeningi ba hangjeningi ba wafamdi mabu kallakhiba lekai aduna mi hatpa ngamgadra haiba